Chief Minister N. Biren, Manipur Governor Amadi Minister Singna Good Friday gi paujel pirakle. Kuga Tampak Maiti Society si Sipurgi Umputaruk Soba Foundation Day pangthokre. Myanmar Masa Kulhumdoi Churasanpur Police na Khwanpoi Village Operation sa Thabada Faba ngamkre. MAMI TV News yang video sing botaram nok jari pau sandok na pijari. Good Friday na Jesus ki khwaidagi chawba mioibagi maral gi damak kathokpa amadi mana amuk hingalakhiba aduna achumbana aranba bu matam pumbada maithiba pi haibasi khwaidagi chawba khudam ne haina Governor Anusuya Uike na haiki. Haukiba Sagol Senumita Manipur Governor Anusuya Uike, Chief Minister N. Biren Singh Amadi, Minister Nemcha Kipjen Amadi Awangbo Nyumaina Myoy Singda, Anambana Christian Community Singda Irai Desingani Kulhumdoida Yai Proposal P. Ki Hairi. Mahaki Serol Amada Governor Anusuya Uike na Lord Jesus Asi Myoy Marakta Asumba Kalak Mihaudaba Kathokpa Manaba Purakpa Pioy Bagi Awaba Khangba Amadi Santi Laiba Anoba Sangsara Amma Puraknaba Poglakhibani Haiki. Mahaki senglaba thoram asida aikoi punna ingna tapna hingbagi wakhalon isilinaw gumna punsinduna afaba fataba pumnamak puna thaiduna asumba sangsara masemba ngamnaba hotnarasi haina makhatana phongdoki. Chief Minister N. Biren so lamdam sigi mioy sing maru oina Christian community singda Lord Jesus na mioy bagi damak kathok lambagi numit oina pangthokiba Good Friday ga mari lainana yai proposal pirakhi. Mahaki Serol Amada CM na Jisubu Good Friday da crucifixion taukiba matungda amuk hingalakhiba aduna achumbana aranbadagi ngammi ta I haibani asumna mahaki mima nadraba mawongda kathok lamba awabada thengnabaga amadi ngakpi bangamba asina aikhogi ichil inaugumna punna hingbagi lamjing mairi ohalasi haiki. Textile Minister Nemcha Kipjen so Mahaki Cherol Amada Manipur Praja Singda Good Friday gi yai fafawjel pirakladuna Lord Jesus na mioy bagi marakta lairiba mari kankhat hannaba amadi mioy basing nungsi chanana laiminana ba hotna biramba asi mahakna kathok lamba asina achauba khudam ama pirambani haiki. Thauram asida aikoi punna awonba ama puraktuna nungsinaba santi leiba amadi ngakpiba ngamba amadi aikoi gi marakta asitpa meri ama thamba ngamba oirasi haina mahakna phongdoki. Water Resource Minister Awangbo Nyumaina Good Friday gi laibak miyamda yai fafawjel piraduna mahakna ngasigi holy occasion asina aikoi amata oina punsinduna fajaraba pawtak asina santi yanaba amadi ichil inawgi lairiba mari kankhat handuna afaba sangsar ama Lord Jesus na hotnajaramba adu pangthoklasi haina phongdoki. Imphal Eastern Laiba Chingmairong na konba jaga pumbada pung tarani thoigi total shutdown adu Good Friday Femina Miss India Grand Finale amadi chairau bagi yenglaga yaithokrabasu haukiba tang manga gi anganba ayukta taukiba eviction adu gi mayokta moral support utpa oina ngasi Chingmairong gi akoibada phamba dukan office amadi petrol pump sing loina thonglonaki. Chingmairong Youth Welfare Association Chingmairong Mamang Awang Laikai Singlup amadi Chingmairong Apunba Maira Paibigi Sanglen Singkup Sana Tang Mangagi Anganba Ayukta Singkup Sana Thugairambagi Mayokta Akupa Chingmairong gi miyamna ngasi ayuki pung taruk tagi numidangi pung taruk fauba Chingmairong area da total shutdown lauthoki. Adubu ngarang numidang athing bada Chingmairong Youth Welfare Association gi Facebook page ta total shutdown asi matam kharagi oina yaithok sare haina lauthoki. Ban asi yaithok le hairabasu dukan sing thonglo nakibana Chingmairong gi akoi bada gari sen bagi sang su yamna nemki. Amaromda famdaba thodok thoktanaba Imphal East ki District Magistrate na Chingmairong gi akoi bada CRPC 144 salaiduna myoy manga dagi hena punba yadaba amadi asok apan thokhan bayaba khulai amadi nongmaina singba pubada thingbasu thamki.
पुलिस फोर्स कया अमसु सिंगमैरोंगी तोंगान मफमसिंगदा डिप्लॉय तौदुना कन्ना सेक्शन थौरांग लौखटपगी ममी उबा फंगली हौखिबा चाही लिसिंगनी तरागी अक्टोबर 19 उरेप उयुंग तमदुना साबा हौखिबा चिंगमैरोंगी अनोबा मणिपुर सिविल सेक्रेटरीट असी साबा लोइसिनलगा लाक्लिबा जून 10 फाउबगी मनुंगदा प्राइम मिनिस्टर नरेंद्र मोदी इम्फालदा लाक्लगा संगानबा थौरांग तौरी ऑफिशियल ओइबा पाउ अमना हाई ngarang numidang wairam चीफ मिनिस्टर एन बीरेन सिंह ना शेयर लौदुना महाके सेक्रेटरीट ऑफिस ता हौजिक सिंगमैरोंग दा साबा लोइसिनदना लैरिबा मणिपुर सिविल सेक्रेटरीट असिगे हौजिक लैरिबा फिबम अमदी करंबा मतमदा साबा लोइसिनगदगे हाइबगी मतंगदा खन्नखि मिफम अदुदा महुत मिनिस्टर युमनाम खेमसान अमसुंग ट्रांसपोर्ट मिनिस्टर खासिम भासुम अमदी पब्लिक वर्क्स डिपार्टमेंट की इंजीनियर सिंह सरुक याखि मिफम अदुना कुपना खन्नरबा मतुंगदा मणिपुर सिविल सेक्रेटरीट असी लाक्लिबा जून 10 फाउबगी मनुंगदा लोइसिनबा पीडब्ल्यूडी ना डेडलाइन पीख्रे हाइरे अदुगा जून 10 फाउबगी मनुंगदा लैबाक असिगी प्राइम मिनिस्टर नरेंद्र मोदी इम्फालदा लाक्नबा बर्तोन तौरगा मणिपुर सिविल सेक्रेटरीट असिबु संगानबा लेपनखि हाइरे अहानबगी ओइना हौजिक इम्फाल की बाबूपरादा लैरिबा सेक्रेटरीट असिदगे मिनिस्टर सिंह ब्लॉक असी हाना होंजिनबगी वफमसु मिफम अदुदा खन्नखि बाबूपरा की सिविल सेक्रेटरीट असी सिंगमैरोंगदा हंगदोकपा तारगदी मसीदा मसीना लैबाक असिगी एडमिनिस्ट्रेशनदा यामना साउना अहोंगबा पुरकपगा लोइनना गवर्नमेंटना पैखतलिबा सौखत थौरांगी थबक कया असी हेना खुमांग सौसिनबा ngamgani हाइनसु मिफम अदुदा फोंदोकनखि हाइदे स्टेट असिदा थोगलिबा लॉ एंड ऑर्डर की इशू कया थेंगनबदा अचौबा थौदांग लौरिबा मणिपुर पुलिस कमांडो पर्सनल सिंगी फिटनेस चेक तौनबा स्क्रीनिंग कमिटी अमा सेमख्रे हाइरे ऑफिशियल ओइबा पाउ अमगी मतुंग इना मणिपुर पुलिस की इंस्पेक्टर जनरल ऑफ पुलिस ना चाही असिगी मार्च 3 ता थोकपा ऑर्डर अमना मणिपुर पुलिस कमांडो पर्सनल सिंगी फिटनेस अमसुंग साइकोलॉजिकल फिटनेस स्क्रीनिंग तौदुना कमांडो दा अहेनबा पर्सनल कया लैरिबा सि कक्थहनबा स्क्रीनिंग कमिटी अमा सेमले हाइरे क्ले खोंसाई आईपीएस ना चेयरमैन ओइबा स्क्रीनिंग कमिटी असिदा पाउमै गोंगलिन आईपीएस KSS रवि कुमार IPS अमसुंग W सिंहजी सिंह MPS ना मेंबर सिंह ओइरी कमिटी असने स्क्रीनिंग तौबगी थबक असिगा मरी लैनना मथौ ताबसिंग निंगथीना याकथोक्तुना DGP दा रिपोर्ट तौनबसु ऑर्डर अदुना खंगहल्ले नौना सेमख्रबा स्क्रीनिंग कमिटी असिगे चेयरमैन एडिशनल डायरेक्टर जनरल ऑफ पुलिस क्ले खोंसाइना मणिपुर पुलिस की DGP दा मार्च 19 थाबा अयिबा चेरोल अमगी मतुंग इना स्क्रीनिंग कमिटी असिगी ओइबा मिफम अमा मार्च 13 ता पांगथोखि मिफम अदुना कुपना खनरबा मतुंगदा कमांडो पर्सनल सिंगी फिटनेस ट्रेनिंग तौनबा अकंगनबा क्राइटेरिया मथौ तागनी अपर एज लिमिट थमगद्रा करंबा रैंक तगी हौदुना कमिटी असने स्क्रीनिंग तौगनी अमसुंग करंबा थाक फाउबा तौगनी कमिटी असने कमांडो पर्सनल सिंगी फिटनेस लेवल दी स्क्रीनिंग तौबा ngamgani अदुबो साइकोलॉजिकल फिटनेस की ओइनदी कमिटी असगे मेंबर्स सिंगी मथक्ता साइकियाट्रिक डिपार्टमेंट की डॉक्टर नत्रगा एक्सपर्ट सिंग याउबा तंगाई फदे मरम अदुना कमिटी असिना मखा ताबा थबक पैखतनबा मथौ ताबा इन्फॉर्मेशन पीबीयो हाइना थमले मैतै सोसाइटी चुराचानपुरना सोसाइटी असिगी 63 सुबा मकपो कुमोन थौरम ngarang खुगा तंपाक मैतै सोसाइटी की ऑफिस ता पांगथोख्रे प्रोग्राम असिदा वर्क्स मिनिस्टर गोविंदास कोंथौजम अमसुंग ग्यासना चीफ मिनिस्टर ओइना अमदी मोइरांग थेम थोइबा सिंह प्रेसिडेंट मैतै सोसाइटी सीसीपुर फंक्शन प्रेसिडेंट ओइना सरुक याखि अदुगा थोंगाम शांति सिंह MLA मोइरांग RK सोमेंद्रो काइकू फिल्म एक्टर अमसुंग एन नयानी लैमा प्रेसिडेंट इमा लैमरेन अपुन बलुप CC पुना गेस्ट ऑफ ऑनर ओइना सरुक याखि थौरम अदु खुगा तंपाक मैतै सोसाइटी की लैखिद्रबा हानगी मेंबर सिंगदा हैकत लैकत तमदुना हौदोके थौरम अदुदा तोंगान तोंगानबा वांगांगलोय सिंगना चुराचानपुर डिस्ट्रिक्ट लिसिंगमा समापल हुंफुतरा तरेता कांगलुप अनी की मरक्ता खतना चैनबा थोखिबदा मैतै सोसाइटी ना चौबा थौदांग लौदुना डिस्ट्रिक्ट अदुदा शांति पुरकनबा होटनखिबा सिंथादुना वा कया nganखि
Thoram adugi singthaba yaba thoram ama oina maitai community dagi PhD doctorate degree holders ahumbu okpagi thoram ama pangthoki. PhD doctorate degree holders sing adudi Dr. Dhanapriya Moirangthem, Dr. Soibam Sangita, Dr. Nganbi Sanu amasung India represent tauduna international footballer ama oiriba Chinglen Sana Konsamne. This is a mini Manipur, you know, a mini India, unity in diversity. We have got a very, unique character, that is unity in diversity. That is being followed in the district. I really appreciate to all the leaders of different communities for keeping this very magnificent character, unity in diversity. Thank you. Churachandpur District Police na ngarang district asigi Kaunpui village tatsakiba operation amada yumthangnana leiba Myanmar lebaktagi ain kaina leisilamba Myanmar macha kulhumdoi faba ngamkhre hairi. Police ki pauna hai Churachandpur PS ki additional SP na luchingba yamlaba police team ama ngarang district asigi Kaunpui village da paktakna operation sathaba matamda March 13 da district magistrate Churachandpur gi order number 0421520223 DC CCP matung ina Myanmar macha illegal immigrants kulhumdoi Kaunpui village dagi tongan ba mafam ani dagi phagat pangam khibani hairi. Police na faraba Myanmar macha sing adugi manungda nupi tara angang macha taret yauri makhoi sing adu sadabna mandap kominthong yu lamka Churachandpur da thamnaba purakhre hairi. Panbaya yumlo naba Myanmar leibakta akanba irang leibana maram oiraga Manipur state asida lanjelak payabagi oithokpa leibana state cabinet subcommittee gi chairman minister let pau hawkip amadi mahaki team amana hadak singhata subdivision da satuna Myanmar macha sing thamnaba detention center amma sabagi thabak sing changsin balaikre adubu hairiba detention center asi April 13 faubada loisin bayana leiri hairi. Femina Miss India gi Yankaima Pansuba edition Manipur gi Indoor Stadium Sports Complex Kumal Lampakta April 15 da pangthuklagani hairi. Ahanba oina North East India gi itihasta yumbu oina Manipur da Femina Miss India lisingani kulhumdoi grand finale pangthuknaba sem sawa loire hairi. Contest asida saruk yagadoriba contestant kuntra ngasi irai numita pung 12 makai tabada thunglagani haina source amana hairi. Source asunduna haiki bada matung ina contestants sing adu traditional oiba mawongda taramna okpagi thauram amasu makoina hek yaurakpaga bir Tikendradit International Airport Imphal da pangthokadori hairi. Tourism Ministry amadi Times Group na yanaba cherol ama Imphal da pangthokadoriba beauty pageant asi thaupu Mimanana partnership amadi yanaba asi hongdok hongjin tawbagi cherol asi Chief Minister N Biren Amani Binit Jain Managing Director Times of India gi mamangda inakhibani hairi. Makhatana makoina malem pumbana khangnariba thodok asi Manipur gi miyamda purakpa asi yamna nungaije amadi thauram asi lamdam asi gi miyamda henna nungaiba amadi fajaba ama oihannaba angamba makhai hotnagani haiki. Manipur gi miyoi nasu nupida sakti hapiduna development asida chapmanaba thaudang oihanba asida thajaba thammi haiki aduna hairiba yanaba asina kuiraba tungi wakhalon amadi vision Times of India Chief Executive Officer Rajeev Prem Kumar agreement aduda signing aduda haiki. Manipur Langaki Cabinet Mifam Amana Manipur gi mafam kharadagi yu sungba yon bagi leiramba athingba haukiba
September 2012 da lauthokiba warep adu handokadabani haiduna Coalition Against Drugs and Alcohol kada amadi lamdam asigi tongan ba imalup singna chatharakpa democratic oiba khongjang singi saruk ama oina ngarang March ki tang taruk lising ani kulhumdoi gi nongthel gi pung amma taba matamda wabagai mairembam Kakching district ta wakat mifam amma pangthokre wakat mifam adu All Manipur Women's Social Reformation and Development Samas Nupi Samas Thobal Ima Wabagai Mairembam Maira Amasung Kadaga Punna Kusamnaduna Pangthokpani Saruk Yakiba Miam Aduna Manipur da yu legalization Taubayaroi Cabinet ke Warep Hando U Amasung yu dagi Manipur gi Miam Kallu Haibana Chingba Kholau Sing Lauki Aroi Bada Maroi Bapa Omohana Chief Minister and Biren Manipur Governor Amadi Minister Singna Good Friday gi wa proposal pirakli Khuga Tampak Maite Society CC Purgi Umputarurak Suba Foundation de Pangthokri Myanmar macha kulhumdoi Churachandpur police na account pui village operation sa thabada fawa ngamkhri Matang asida Mami TV News loisanjare yang bire bisengbo amuka hana thagatjare